Tomba, nahan numidang wairam ama lampak mayada nangna natinta ba makai wari ama tahobodo adu kari wari no. Haha, kaisu nattida Manipur macha singi pairaklok singi wari ama aina tarambanida. Engonda su tahalodana knowledge loksing aisu khara launaba. Thaina Manipuri macha ama UN gi meeting yaurui hai aduda mana thengnakhiba loksingi wari nida. Tasi liro adudi moigi UN gi akhandaba mifum ama kauba matamda ekhoigi India gi mihut oina Manipur dagi Rajwa kauba nipa ama selection tawki hai makhoigi UN gi ahanba numit mifam do aduda morning session lusilukka matam sida mayam punamakse makhoigi dinner mamada pusillaga chana thaknaba phajana langnaba janida migi di chawkhatpa foreign country nina yamna phajana tawi hai kanagi glass plate andagi ekoi spoon chamas se asi phauda ponna sanagi na tawi hai ngasai sanagi glass chamas mayam du ubada ekoi Manipur dagi se libra jo se madi mamit mana thakalab janida adugadi chaba changdaba makai ka koibado koyeng yengi haini ka koibado di madi kai yengi sanagi chamas to mana pamjabadagi lon hogadabagi camera kumba khinbari yengmanida daw yaba haikadra camera so amata leramdedana adudagidi mi leitaba mi khara hangma tanja yenglaga mana sanagi samasto ama magi pocket loni yep pijanida mana di mi kanamta khangre na tawriba thabak to US ki macha amana di lon uhorab janida adudagidi US macha duna mak hera mana chamas ama lon hubi yarati karigi idea roi haina magi so sanagi plate ama lona magi pocket hapsilab janida aduso Manipur macha duna amuk lona lumlaga yenglab janida asaigi US macha sina mi kana khanglore matagum mana so plate lam hubudo somdadi nutin section gi mifam ma hawredana aduda US macha sina Manipur macha do chophalage matagum maya mangda lauthorlaboire kahena lauthorino mayam da ai karigum amtang khangan jage madudi ekhoigi India gi mihut ama oina lakliba nupa sina ngasai dinner room dagi sanagi samasama huran khre maki masada thajabidraga mayam namtang check tawraga yengbiu magi pocket soidana yaramguni asineba US masado maitalon thokpro mana maitalon da hareiro wari ni kaino phare nang adama yetkada boy ai wari suli liro phagi tawne maro ai soyer makata biro ngasai US masaduna aduna lauthorakpaduda Manipur masadudi mamai dung asing asing khredana adudagi phawniba mayam dusu Manipur masaduda munnu muni yenglaba janida Manipur masadu su panthaba tawde hai hogalaga khumlakpa jani hoi chume asigi samasa se aina yepa budi yebure tawbatabu aidi tasengna samase huge haiduna lowbudi natte mayangi mamangda magic haibado aina khanganingi damakta aina samasa se yepani mayam hojik aigi magic yengbiu nasai aikhoigi US nupa sina dinner room da aina sanagi samasama yepki habibado aina ngasai na magic tawjakhrabani adudi aina yepki samasado aina US ki nupa sida hojik plate am oina sanagi plate am oina thogan jakhrabani mayam amuktang mangonda check tawrga yengbiu soidana ubiragani magi pocket ta sanagi plate ona yawado sumaina Manipur masaduna khumdrolba janida yaine magi kokusana duso adudagidi thangnabada phamliba Russia macha amana ngasaigi US nupa sigi pocket ta humlaga yenglaba janida awdagi plate to thengnaredana awdagi Manipur macha se mayamaduna hekta magic hai haduna amuk toiba khubaka khuduna mabu mayam thangna thagat khre haye asini ngarangi akoi kanona lirambu warido thaina anjingna hainaramase chumdi chumiko Manipur macha se tonganana thoido hendongna pairak losing lei haibase mathangdadi set story nungai ama mulige handakti wari libasu kya ngamdreda launa mat yam kumandana hawdikti lawsu komleda mai pakna miyam gi seba tawba ngambo biyo